Ahan badamaroy bapau Manipur gi aphabagi damak Delhi ga muknaba ngamba luchingba mathau tai haina RPI athawali gi National Secretary Maheswar Thongnawjam na phongdokre Krumjari ICB gi Manipuri pau meeting tabri basingbu taram nokjari pau sandong na pizari Manipur gi aphabagi damak Delhi ga muknaba ngamba luchingba mathau tai haijaduna leiraga thabakta amata onthoktana leiriba si aikhoi gi mangjabani haina RPI athawali gi National Secretary Maheswar Thongnawjam na phongdokre waphamasi Turning Development Club TDC Manglangjing na sinduna club asigi ground da chatharakiba 9A side open football tournament loishin bagi thoramda phongdokhibani makna makha taraduna status da palamba ruling amadi opposition oidiba singna assembly mifamda amata oina khudyak pinaduna taksin wafam kya ngasi fawba thabakta onthokta lakli cookie kutlai paiba singa leinariba su lauthoknaba amadi ST list gi all cookie try fiber wafam chanadanaba punna taksinki adumakpu madugi matang da leptuna Delhi gi luchingba singa thengnaba ngamdabana rangasi fawba thabakta onthoktana leiriba sidadi taksin khibagi wahanthok leite lengak semgadra semloidra haina charang nari ngai choirak asida mikokti bagi thabak chatharagani haibagi wafam lakle masida NRC lesingamga chamapal yankhai mathoi chatna handana census tokhiba tarabadi chahi asigi matungda naronda changlakhiba yamlaba illegal immigrants sing asi legal oyangadori bara Manipur ngasi kamthengna waribasi loishinaba achangba mihut sing thambagi all cookie tribes la thokra haira thogla thorate that means akhoi Manipuri context da leijaraga su mapangi leiriba singse akhoi na tokhaina ba ngambam ka mathau tabra na khale sengna haibada Conservation of Manuscripts and Documents Saibasida Numidini Chathagadaba National Interaction Program Ama Ngasidagi Manipur University Court Hall da Manipur University Vice Chancellor Professor N. Lokendra Singhan Haudokre Center for Indian Knowledge System Department of Ancient History and Archaeology Manipur University ga National Archives of India New Delhi Ministry of Culture Government of India Manipur University Central Museum INA War Museum cum Library Moirang Amadi Department of Art and Culture Government of Manipur ga pulaga sinba National Interaction Program hogdokpagi thoram aduda Manipur University gi Vice Chancellor Professor N. Lokendra Dean School of Social Sciences MU Professor Memcha Loitongbam Deputy Director National Archives of India Ministry of Culture, Government of India, Nauroibam Raju Amadi, Director and Head Center for Indian Knowledge System and Department of Ancient History and Archaeology, MU, Professor Oinam Ranjitna Sarukyaki. Ngasidagi hauduna numinini chathagadawriba Conservation of Manuscripts and Documents ke Interaction Program ase pangthokpagi matangda Director and Head Center for Indian Knowledge System and Department of Ancient History and Archaeology thoram asigi Organizing Secretary MU Professor Oinam Ranjitna Ipa ipuna nungda haktuna manuscript thambiram liba kaya asi yauna khangzil laga tungda hawlak liba mirolda ipa ipugi haurakfam aikhoigi civilization culture khangan ba loinana Globalization asina hana laijoriba Manipur gi puya culture medicine lying pathap kaya asida achoba safoma piraktuna mangtharakliba asibu kalhona bagi pandamda pangthokpa seminar amani haike Indian knowledge system aikoigi ipa ipuna thambiramba palm lipta manuscript ta stone da haga thambiramba punamaksi aikoina khangjale haraga tungi mironda aikoigi ipa ipu singi haurafam aikoigi civilization aikoigi culture mayam do khangaunaba aikoigi ngasi leriba globalization sina aikoigi hanagi traditional oiba posing sida yamna sauba influence ama impact ama lakpa hariba impact ase aikoigi oijariba aikoigi Manipur gi lerijariba aikoi puya sing aikoigi culture sing aikoigi traditional medicine gi system do oiro thaina di puk suba gari gari lo siko mayam si mangthar kada pudamak se aikoina amuktan di masi preserve toraga aikoigi hojiki society loina loina tungi mirod gi dabakta aikoi thamoba haibasigi pandam da ngasigi seminar si pangthok sabadi
Amodakai leitaba lamdam ama oihenaba hotnaba matamda miyamna nungtigi sijanariba potlamsing mafam chana loisinaba eco network manipurna lepalaitana hotnari hairoki tongan ba mafam singdagi khongalliba plastic ki potlamsing asok traders na amuk kg olaga sel piraga leiri khunba miyo singdasu sel fangbagi nungai jaba sina sit sengluba kaya adu kaukthokli sijanaba loiraba potlamsing asi value leiba pot ama oina onthorak labanina langthoklamba hundoklamba adu hauzik Hainaruba Honaruba Naidana Tokpirakpana Maram Oiraga, Jaitok-lamba, Mochil-lamba, Hanta Hanbada, Mateng Oire. Aikoi Kudingmakna Sijanaba Loiraba, Pot-sing, Segregate, Mapung Fana Tauraga, Mafam Chana Thamse, Kana Bahiramda Sizin Minasi, Haina Eco Network Manipurgi President Sinthangamba Laistram Hairi. Asian Hospital and Research Institute amadi Asian of Healthcare Provider India ga khutsam naduna nongmagyoiba free medical camp ama pangthokre Kwakaital laiba hospital asida pangthokiba lemna laing bagi camp aduda miyoi chama gatara romda general medicine general surgery ENT cardiology amadi dermatology gi khudongchaba sing fangan ke Hospital asina lemna laing bagi paikalakliba khungthang asibo layeng balakhiba miyoi singna thagatpa wafam kaya phongtokna ke aduga isasu dum padana yengbire aduduga ngasigi facility se yam harawe mathangdasu adum tawba ngambo oibiyo anani mayam su thagasari yamna padana yengbire ngasi OPD ENT gi yengjarubani adugo ai nuai tabjing haidi khanau gi nuai tabgi yengbala pane adugo na ai sinus ki problem khazulai khanau gi dana tana adugi su yang padana advice bibire Senior Citizen Society Kundrakpam AC gi anoba chahi gi oiba harau tayamna punminabagi thoram pangai kaithal laiba Ram School da pangthokre thoram aseda Social Welfare gi Director oiramba S Sarat Kumar Sharma Society sigi President Khangembam Rajendro Retired Professor Sanasam Ingotombisu Sarokya ke thoram asiga mari lenana lemna laing bagi camp amasu pangthoktuna mioi humbudara mangarom layeng ke lemna hidak langthak singsu fangan ke Paugi Maraktana, Tenba Break Amatang, Nominasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Alabetamo Sige yumse next time tina checksin na laksilaga thamgrabani Dada nang se juhar habaga amta kidrabo asumna mayamna na machalbu ngapshan lugum masigi yumasibu asoya ngan kokadabagi next time tina ngapseli next time ti juhar habati ngaktok na basembani zaman technology sina bana concrete katok na tina ba matamda papamul amuk hena angle adli #TMT strength is in the quick honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda toram lok chori makhataba pau pizari Manipuri site Parisa Tripura gi chahi gi mana mathum lanthokre Bhagat Singh Yuba Awas Conference Hall da pangthoki batharam da miyoi tara nithoi da ningsing mana lanthoke maduda ningthokongzam Sandrahas ningsing mana RK Surendrajit Siza Bidhu ningsing mana Lehau Tembi ningsing mana and Dilip Kumar ningsing mana Leisang Tem Gokul ningsing mana Kaithelakpam Chandra Kumar ningsing mana Dr Bhupendra ningsing mana Khoishnam Babudan ningsing mana loinana Mayengbam Radha Mohan ningsing mana Lanthoke mana lanthok bagi thoram aduda chief guest oina Site Academy New Delhi Manipuri language ki convener Rajen Toizamba guest of honor oina MSPA gi president Dr Furid Sabam Biramani amasung potharaba ONGC officer M Bivas Kanti Sarukya ke thoram adu MSPT gi president Langonjam Biramangalna thoram apu oike
Huralakpa gari macha ani Manipur police na fagatli Technopol district ki Machui police station ki manung chanba tuisendagi taasigi tang tara tareta huralakpa Royal Enfield 650 registration number MN01 AR 8324 amadi registration number yaudaba Honda Activa ama Machui police ki kangbu amana fagat kibani gari macha ani asi masak khangdaba singna tuition village ki mafam amada khamduna thamlambani hari Security force na tungan-tungan ba mayay kabagi polam sing pagatle tha sige tang tara-tareta security force na sangay yumfam nungfo mathak lekay dagi MD Riaz Khan chahi kuntra matwegi yumdagi Destol cup syrup bottle tarahumdoi Verifo cup syrup bottle kuntra humdoi Nitra Jepam tablet strips mapal amadi mobile phone ama fagatle hari Loslakpada marubapaw kahna pizari Manipur gi aphabagi damag Delhi ga muknaba ngamba luchingba mathau tai haina RPI athwale gi National Secretary Maheswar Thongnawjam na phongdokre Hauzik phawgi ona DICB na sandok chaba Manipuri pau matang asida losinjare bedeng tabri mapumna makpo amuka hana khunjare